Manipur YouTube channel as being birba mayam punang po amuka hanna tanam noksani hanbade amna maruiba paw am update thamjage cookie in p maitei ge cookie gaidokna ba loire constitution gi matung inna sak khanglo phubala naran saina thamna popi amasung kadang banda nongmai kap nakre maitei amasung cookie mapung phana khaidokna ba loire haina cookie in p na lauthokle maram aduna central government na constitution gi matung inna khaidokna ba asi panthaba tawdana sak khang lagadabani haina cookie in p Manipur na phongdokli cookie in p Manipur gi information and publicity secretary sanghonglum haukipna press ta phongdorokpa seron amagi matung inna cookie singna khundaba mafam singda cookie singi hendokpa loiraba matung da maitai singna lut tawba aikhoina thingaiba amasung mai thabagi thabuk chathaduna lagli hojik chathariba state na sponsor tawduna cookie singbu loisinna ba hotnariba asigi oithokpa yaba woroisin ama hairagadi cookie ga maitai ga tongan khaidokna bani new lembuland laiba cookie singi maran mathum sangduna lairamba cookie jo volunteer kunga mari mukta maitai singna tamthina landara ki matungda makhoidu security personnel singna ngaktuna tekta kaidna makhoigi lam phawa thilaki masina maitai ga cookie ga tokhai khaidokna bagi aruibani haibu wafam cherona duna phongdokli siraba tanfam asda cookie in pina separate administration gi demand adu amukka hanna kan taksili loina India government na suspension of operation su satnariba keno UPF ka ikai khumnaba wan thok leiba wari batai sana to justice ing tappa amasung tungkoiba rajniti gi waroisin ama purakna ba taksili haina serona duna aroibada phongdokli aduga mathanga updates na cookie times na CM Bangalore dagi hawraga Impal City da bomb pakhain bangam mi haina thagalakre CM Bangalore dagi hawraga Impal City da bomb pakhain bangam mi haiba phogna singna ba waron yaw Facebook post amba thagalakpagi damakta cookie times ki official Facebook page ki mayokte state asigi concerned citizen amana Imphan police station gi officer in charge ta wakat khre haina wakat cherol adugi copy ga loina ngasi numdang sakol ban assembly constitution sigi MLA RK imona tweet tawrakre Facebook page asigi marumda thabuk tawriba mi gi mathakta kan action lokhat pamtogi hingsa thadok laba khunai asigi section pumba yawraga wari sanaba khaktana shanti purakpung amgani haina su MLA RK imona tweet tawri video se yung bibagi damakta mayam pum namang pumaka na tagat chari ano update ki damakta nung si video na channel subscribe to video mo. Thank you so much.